Leingak ama leibagi administration ama lei haibagi mami Chandel district ki Miyamna karamba matamda fanghangadage Leingak asidagi Miyamna Asha Touningai Leitre hiram khudingda awatpana pik thale thabak yaudana bill kaifam oire haina MPCC ki president Kaisam Meghachandra na phongdokre Mari lenaba singi pukning jingsilakli ngasi Manipur Pradesh Congress Committee MPCC ki meeting makhada Chandel Block Congress Committee na sinduna district asigi Miyamna thengnari khudong chadaba singi matangda joint organizational meeting cum interaction program ma Chandel district ki Chandel da Leiriba town hall da pangthokre joint interaction adu da AICC ki secretary Manipur ki in charge Christopher Tilak BCC Chandel ki secretary TS Touningai PCC की member TS Konal Anal Kakching AC की ex MLA Y Surchandra na sarukyaki के Meghachandra na makha taraduna Chandel district asi Manipur की district amani haibagi mami amata tadre district asi bu mirai raga thambibagi mami chauna tariba asi laibak thibani ana layengi lambi thongi isingi lamda paikhatliba thabak thoram sing loina fail oire ADC की vote tawdaba chahi taruk fare central Leingak tagi chawkha thorangi damakta thadarakadaba fund sing amata laktre District Hospital Chandel award pana pick thale doctor amadi staff ke award pa kaya leire hospital ase chalaiba ngamdre marilina ba singna athubada meeting changbiu yumthong khuding thaknaba ising phanghanabagi paikhatliba jal jivan mission district ase da fagi tare che da khakta thabak tawo oiramle hiramasi ki matangda athubada PR Leingak asina amadi marilin leinaba department singna yengshin biu haiki ngasi ki kongchana du da district hospital Chandel ki fibam MLA ke Meghachandra na hakthengna na yengsinki loinana koinonia training school da suchatuna mahiroi singe interaction tawki masigi sarkar ase masidegi karimata aikoi asa Touningai leite Chandel district sida ising thaknabagi lambi thongi health care gi then ADC gi election gi tawroktabagi tugumba award pa mayam sing mayam mama akoi leiriba mayam sing si lairaba praja sing ti khamthengna ware loinana sarkar sigi makhada president rule sigi makhada masida ahongba mata leite prajana taliba demand sing civil society organization ni sing thaknaba leitabagi adegi jal jibal gi mission makhada scheme paisa mayam ama loot tawgiba thengnare rural development gi makhada lambi semne na paisa kaithokraga lambi semdaba mayam ama hus phobo lei karamaina Chandel की प्रजा सिंह से करम कांदा सरकार अमा लेबगी एडमिनिस्ट्रेशन अमा लेबगी मदुगी खुदोंग चाबा स्कीम मयाम सिंह प्रजा दा अथेंगना करम कांदा यौगदगी हाइबसी Chandel प्रजा सिंहना अवाब ओइरी